ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛ ꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯂꯦꯝꯕꯤ ꯀꯧꯕꯤ ꯃꯊꯣꯡ ꯌꯥꯝꯅ ꯆꯥꯗꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯊꯣꯡ ꯆꯥꯗꯕꯗꯁꯨ ꯅꯠꯇꯅ ꯃꯈꯨꯠ ꯃꯁꯥꯁꯨ ꯈꯔ ꯁꯥꯡꯕꯤ, ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯍꯩꯄꯥꯜ ꯂꯩꯄꯥꯟ ꯎꯕ ꯌꯥꯗꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗꯤ ꯆꯥꯕ ꯊꯛꯄ ꯊꯣꯏꯅ ꯋꯥꯠꯇꯕ ꯏꯃꯨꯡ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯨꯗ ꯇꯣꯡꯗ ꯌꯥꯎꯔꯛꯂꯕ ꯑꯣꯏꯅ ꯃꯤꯒꯤ ꯍꯩꯄꯥꯜ ꯂꯩꯄꯥꯟ ꯎꯕꯒ ꯍꯦꯛꯅꯤꯡꯕꯤ ꯑꯁꯤꯃꯗꯤ ꯑꯗꯨꯃꯛ ꯂꯣꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯂꯦꯝꯕꯤꯅ ꯂꯥꯟꯗꯨꯅ ꯆꯠꯈꯤꯕ ꯃꯄꯥ ꯑꯗꯨꯗꯤ ꯍꯩꯄꯥꯜ ꯂꯩꯄꯥꯟ ꯑꯃꯗꯤ ꯍꯦꯛꯇ ꯍꯦꯛꯂꯒ ꯆꯠꯈ꯭ꯔꯗꯧꯕꯅꯤ ꯍꯥꯏꯅ ꯇꯣꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯂꯦꯝꯕꯤꯅ ꯃꯈꯨꯠꯇ ꯍꯩꯅꯧ ꯑꯃ ꯃꯁꯥꯒ ꯂꯣꯏꯅꯅ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯃꯧ ꯑꯅꯤꯈꯛ ꯑꯃꯅ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯃꯁꯤꯒꯤ ꯂꯦꯝꯕꯤ ꯍꯥꯏꯁꯦ ꯌꯦꯡꯅꯤꯡꯗꯕ ꯅꯥꯕ, ꯃꯤꯠꯁꯤ ꯅꯥꯔꯦ ꯑꯣꯏꯕ꯫ ꯍꯣꯏꯅꯦ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖꯁ ꯍꯥꯏꯅꯣ ꯈꯪꯗꯦꯅꯦ꯫ ꯅꯨꯡꯇꯤ ꯍꯦꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯟꯊ ꯈꯨꯟꯈꯥꯁꯦ ꯁꯤꯠꯄ ꯊꯨꯡꯅ ꯆꯠꯂꯤ ꯋꯥꯅꯤ꯫ ꯀꯔꯤꯕꯨ ꯊꯤꯔꯤꯅꯣ ꯈꯪꯗꯦ꯫ ꯑꯣ ꯀꯔꯤꯕꯨ ꯊꯤꯕ ꯑꯣꯏꯅꯤꯒꯦ? ꯀꯅꯥꯒꯤ ꯏꯪꯈꯣꯜꯗ ꯀꯔꯤ ꯍꯩꯄꯥꯜ ꯂꯩꯄꯥꯟ ꯍꯦꯛꯄ ꯌꯥꯏ, ꯍꯨꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯊꯤꯔꯤꯕꯅꯤꯗꯅ꯫ ꯍꯧꯖꯤꯛꯇꯁꯨ ꯃꯈꯨꯠꯇ ꯍꯩꯅꯧ ꯃꯆꯥ ꯑꯃꯒꯅꯦ ꯃꯁꯥꯗ ꯌꯥꯜꯂꯒ ꯆꯠꯈ꯭ꯔꯤꯗꯨꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧ ꯑꯅꯤꯗꯨ ꯂꯦꯝꯕꯤꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯦꯝꯕꯤꯗꯨ ꯃꯈꯨꯠꯇ ꯍꯩꯅꯧ ꯃꯆꯥꯗꯨ ꯍꯥꯏꯗꯨꯅ ꯅꯣꯛꯈꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯦꯝꯕꯤꯒꯤ ꯃꯃꯥꯗꯨ ꯁꯥꯎꯅ ꯆꯩꯁꯥꯡ ꯑꯃ ꯄꯥꯏꯈꯠꯂꯒ, "ꯑꯩꯅ ꯅꯪꯕꯨ ꯃꯤꯒꯤ ꯏꯪꯈꯣꯜꯒꯤ ꯍꯩꯄꯥꯜ ꯂꯩꯄꯥꯟꯗꯣ ꯄꯠ ꯄꯠ ꯊꯠꯄꯗ ꯇꯧꯅꯨꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯥ? ꯅꯪ ꯃꯇꯨꯡ ꯇꯧꯈꯤꯗ꯭ꯔꯥ? ꯍꯥꯏꯌꯨ, ꯇꯧꯈꯤꯗ꯭ꯔꯥ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯌꯣ? ꯍꯥ? ꯇꯧꯈꯤꯗ꯭ꯔꯕ ꯅꯪ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯅ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯃꯈꯣꯡꯗ ꯃꯊꯣꯡ ꯃꯔꯣꯡ ꯈꯪꯗꯅ ꯀꯟꯁꯤꯜꯂꯝꯃꯤ꯫ ꯃꯃꯥꯅ ꯃꯈꯣꯡ ꯃꯈꯨꯠꯇ ꯃꯊꯣꯡ ꯃꯔꯣꯡ ꯈꯪꯗꯅ ꯀꯟꯁꯤꯜꯂꯛꯄꯗꯨꯗ ꯂꯦꯝꯕꯤꯁꯨ ꯅꯥꯗꯨꯅ ꯀꯞꯂꯤ, "ꯏꯃꯥ, ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯣꯏ. ꯑꯩꯕꯨ ꯐꯨꯕꯤꯅꯨ. ꯅꯥꯏ ꯍꯥꯏꯕ ꯏꯃꯥ. ꯑꯩ ꯇꯧꯔꯔꯣꯏꯕ." ꯂꯦꯝꯕꯤꯅ ꯀꯞꯂꯒ ꯍꯥꯏꯖꯕꯗꯨꯗ ꯂꯦꯝꯕꯤꯒꯤ ꯃꯃꯥꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯆꯩꯗꯨ ꯂꯩꯃꯥꯏꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯎꯅ, ꯅꯪ ꯃꯇꯨꯡꯒ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯔꯕ? ꯃꯤꯒꯤ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯍꯦꯛꯂꯒ ꯂꯥꯛꯅꯕ? ꯑꯩꯅꯅꯦ ꯅꯈꯨꯠꯇꯨ ꯊꯨꯗꯦꯛꯀꯗꯕꯅꯤ, ꯅꯪ ꯈꯪꯉꯨꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯗꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯃꯥꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯈꯨꯠ ꯃꯈꯣꯡꯗ ꯇꯥꯔꯤꯕ ꯆꯩꯔꯝꯗꯨ ꯍꯥꯏꯐꯦꯠ ꯅꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯍꯩꯅꯧꯗꯨ ꯈꯥꯏꯔꯒ ꯆꯥꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ, "ꯍꯨꯔꯥꯟꯕ ꯍꯩꯅꯧꯁꯤꯗꯤ ꯍꯥꯎꯏꯍꯦ. ꯍꯨꯔꯥꯜꯂꯒ ꯆꯥꯕꯅ ꯃꯍꯥꯎ ꯏꯂꯩ ꯂꯩꯗ. ꯏꯆꯦ ꯂꯦꯝꯕꯤ, ꯍꯧꯖꯤꯛꯇ ꯏꯃꯥꯕꯣꯛꯅ ꯃꯤꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯩ ꯍꯨꯔꯥꯟꯕꯒꯤ ꯐꯨꯕꯗꯣ ꯅꯥꯗ꯭ꯔꯣ?" "ꯅꯥꯕꯤꯗꯦꯗ." ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ, "ꯏꯆꯦ, ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯀꯞꯄꯒ ꯃꯇꯨꯡ ꯇꯧꯖꯔꯣꯏꯅ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯑꯗꯨꯗꯤꯅꯦ ꯐꯨꯗꯅꯕ ꯑꯗꯨꯝ ꯍꯥꯏꯖꯤꯟꯕꯅꯤ. ꯍꯌꯦꯡꯁꯨ ꯑꯗꯨꯃꯛ ꯍꯨꯔꯥꯟꯗꯣꯏꯅꯦ ꯑꯩꯗꯤ." ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ, "ꯅꯪꯒꯤꯁꯤꯗꯤ ꯍꯧꯗꯣꯡꯒꯤ ꯏꯀꯣꯏ ꯀꯥꯏꯔꯁꯨ ꯏꯕꯨꯛ ꯊꯜꯂꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅꯤꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯑꯍꯨꯝꯗꯨꯒ ꯂꯦꯝꯕꯤ ꯅꯣꯛꯇꯨꯅ ꯍꯩꯗꯨ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯂꯦꯝꯕꯤ ꯈꯨꯜꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯀꯅꯥꯒꯤꯗ ꯀꯔꯤ ꯍꯦꯛꯄ ꯌꯥꯏ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯁꯨꯝ ꯁꯤꯠꯇꯅ ꯊꯤꯔꯛꯄꯗ ꯈꯨꯜꯗꯨꯒꯤ ꯈꯨꯟꯗꯣꯜ ꯑꯣꯏꯔꯞ ꯇꯧꯕ ꯏꯪꯈꯣꯜ ꯑꯃꯗ ꯍꯩꯈꯥ ꯉꯥꯡꯁꯪ ꯉꯥꯡꯕ ꯈꯔ ꯄꯥꯜꯂꯤꯕꯗꯨ ꯎꯕꯗ ꯃꯇꯤꯟ ꯆꯨꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯕꯨ ꯑꯗꯨ ꯉꯁꯥꯏ ꯃꯈꯩ ꯅꯣꯟꯊꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯂꯨꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯨꯗꯨ ꯅꯣꯡꯈꯠꯂꯛꯄꯗ ꯂꯦꯝꯕꯤꯅ ꯃꯇꯤꯟ ꯇꯥꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯨꯕꯗ, "ꯍꯩ ꯂꯦꯝꯕꯤ, ꯀꯔꯥꯏꯗꯅꯣ ꯅꯪꯅ ꯅꯇꯤꯟ ꯇꯥꯃꯈꯩ ꯌꯦꯡꯉꯤꯕꯗꯣ? ꯍꯥ? ꯍꯩꯈꯥ ꯈꯔ ꯄꯥꯜꯂꯤꯕꯁꯤꯗ ꯑꯃꯨꯛ ꯅꯃꯤꯠ ꯊꯝꯂꯕ꯭ꯔꯥ? ꯅꯣꯏꯒꯤ ꯍꯩꯈꯥ ꯑꯄꯠꯄꯁꯦ ꯑꯩꯅ ꯆꯥꯅꯤꯡꯂꯝꯗꯧ ꯃꯥꯟꯕ꯭ꯔꯣ? ꯆꯥꯕꯤꯔꯣꯏ ꯀꯩꯁꯨ." "ꯕꯦꯝꯃ, ꯅꯪꯒꯤ ꯋꯥꯇꯥꯗꯨꯗꯤ ꯑꯪꯒꯨꯔ ꯆꯥꯕ ꯐꯪꯗ꯭ꯔꯒꯅꯦ ꯑꯪꯒꯨꯔ ꯁꯤꯜꯂꯤꯗꯨꯅꯤ. ꯑꯩꯈꯣꯏꯒꯤ ꯍꯩꯈꯥ ꯉꯥꯡꯁꯪ ꯉꯥꯡꯕꯁꯤ ꯎꯕꯗ ꯅꯇꯤꯟ ꯆꯨꯝꯕꯗꯣ ꯑꯩ ꯂꯩꯔꯕꯅꯤꯅ ꯆꯥꯕ ꯐꯪꯂꯔꯣꯏ ꯈꯟꯗꯅ ꯁꯥꯎꯔꯤꯗꯣ." ꯂꯦꯝꯕꯤ ꯌꯨꯝꯕꯨꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯕꯨꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕ ꯑꯣꯏꯕꯅ ꯁꯥꯎꯗꯨꯅ ꯐꯦꯠ ꯊꯩꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨꯗꯤ ꯃꯆꯥꯅꯨꯄꯤꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯗꯨꯗ ꯌꯨꯝꯗ ꯂꯩꯇꯕꯗꯨꯗ ꯀꯅꯥꯒꯤ ꯏꯪꯈꯣꯜꯗ ꯑꯃꯨꯛ ꯀꯔꯤ ꯍꯨꯔꯥꯟꯕ ꯆꯪꯂꯝꯒꯗꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ "ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅꯅꯦ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯀꯔꯥꯏꯗ ꯂꯩꯔꯤꯕꯅꯣ ꯈꯪꯗꯦꯅꯦ. ꯃꯗꯨꯅ ꯑꯃꯨꯛ ꯀꯅꯥꯒꯤ ꯏꯪꯈꯣꯜ ꯁꯪꯕꯜꯗ ꯍꯩꯄꯥꯜ ꯂꯩꯄꯥꯟ ꯍꯦꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯂꯨꯝꯂꯒ ꯂꯩꯔꯝꯗꯣꯔꯤꯕꯅꯦꯕ. ꯀꯗꯥꯏꯗꯅꯣꯅꯦ ꯃꯥ ꯂꯩꯔꯝꯗꯣꯏꯁꯤꯕꯣ? ꯈꯪꯗ꯭ꯔꯦ."
ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤꯕꯨ ꯍꯟꯖꯤꯜꯂꯛꯄ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯂꯦꯝꯕꯤꯗꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯆꯪꯂꯛꯄꯗꯨ ꯃꯃꯥꯏꯕꯦꯝꯃꯅ ꯎꯔꯝꯃꯤ꯫ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯉꯁꯤꯗꯤ? ꯃꯤꯒꯤ ꯍꯩꯄꯥꯜ ꯂꯩꯄꯥꯟ ꯑꯃꯠꯇ ꯍꯨꯔꯥꯟꯗꯅ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯏꯃꯥꯅꯗꯤ ꯃꯤꯒꯤ ꯍꯩꯄꯥꯜ ꯂꯩꯄꯥꯟ ꯍꯦꯛꯑꯗꯤ ꯊꯤꯅ ꯊꯤꯅ ꯐꯨꯔꯤꯗꯨꯗꯤ ꯑꯗꯨꯒꯤ ꯍꯦꯛꯂꯛꯇꯕꯅꯤ꯫ ꯀꯔꯤ ꯅꯨꯃꯤꯠꯅꯣꯅꯦ ꯉꯁꯤꯗꯤ ꯏꯆꯥꯅ ꯃꯤꯔꯣꯜꯂꯣ ꯂꯩꯁꯤꯕꯣ? ꯅꯤꯡꯊꯧꯀꯥꯕꯅꯦ, ꯅꯤꯡꯊꯧꯀꯥꯕ, ꯍꯣ ꯅꯤꯡꯊꯧꯀꯥꯕ! ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯆꯥꯅ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨ ꯃꯃꯥꯏꯕꯦꯝꯃꯗꯤ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯦ ꯈꯟꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯂꯦꯝꯕꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯂꯕꯁꯨ ꯃꯁꯥꯗꯨ ꯇꯨꯝꯊꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ꯫ ꯃꯃꯤꯠꯇ ꯉꯁꯥꯏ ꯃꯇꯤꯟ ꯆꯨꯝꯂꯒ ꯍꯜꯂꯛꯈꯤꯕ ꯍꯩꯈꯥ ꯉꯥꯡꯁꯪ ꯉꯥꯡꯁꯪ ꯉꯥꯡꯕꯗꯨ ꯑꯗꯨꯗ ꯎꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯑꯁ, ꯉꯥꯏꯍꯥꯛ ꯇꯨꯝꯊꯒꯦ ꯇꯧꯕꯁꯦ ꯉꯁꯥꯏꯒꯤ ꯍꯩꯈꯥ ꯉꯥꯡꯁꯪ ꯉꯥꯡꯕꯗꯣ ꯑꯗꯨꯗ ꯎꯗꯨꯅ ꯂꯩꯔꯦꯅꯦ꯫ ꯑꯩꯕꯨ ꯉꯁꯤ ꯑꯍꯤꯡꯁꯤꯕꯨ ꯑꯗꯨꯗ ꯎꯗꯨꯅꯇ ꯂꯩꯔꯕꯗꯤ ꯇꯨꯝꯊꯕ ꯌꯥꯔꯣꯏꯅ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯇꯨꯝꯊꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯤꯠ ꯑꯗꯨꯗꯤ ꯆꯐꯨꯃꯨꯛ ꯂꯥꯎꯅ ꯄꯥꯡꯂꯒ ꯂꯩꯔꯕꯅꯤꯅ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯑꯃꯨꯛ ꯁꯦꯞ ꯑꯃꯨꯛ ꯂꯣꯡ ꯇꯧꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯋꯥꯅ ꯂꯦꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯦꯝꯕꯤ ꯃꯤꯅ ꯎꯗ꯭ꯔꯤꯉꯩꯗ ꯍꯩꯈꯥ ꯉꯥꯡꯁꯪ ꯉꯥꯡꯁꯪ ꯉꯥꯡꯕꯁꯤꯡꯗꯨ ꯍꯦꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯤꯗ ꯌꯣꯝꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯗꯒꯤ ꯊꯨꯝ ꯃꯣꯔꯣꯛ ꯂꯧꯊꯣꯛꯂꯒ ꯅꯝꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯍꯩꯗꯨ ꯆꯥꯅꯕ ꯂꯥꯛꯅꯔꯤꯉꯩꯗ ꯃꯃꯥꯏꯕꯦꯝꯃꯅ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗꯨ ꯈꯪꯂꯝꯗꯦ꯫ ꯅꯪꯕꯨ ꯉꯔꯥꯡꯗꯤ ꯃꯤꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯩꯄꯥꯜ ꯂꯩꯄꯥꯟ ꯍꯦꯛꯄ ꯇꯣꯛꯂꯦꯅ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯂꯦꯝꯕꯤꯒꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯉꯛꯉꯛꯅ ꯃꯃꯥꯏ ꯅꯣꯛꯈꯠꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯁꯤꯗꯤ ꯍꯨꯔꯥꯜꯂꯛꯄ ꯅꯠꯇꯦ, ꯃꯈꯥ ꯊꯪꯕꯒꯤ ꯇꯥꯊꯦꯝꯕꯨꯡꯅ ꯄꯤꯔꯛꯄꯅꯦ ꯁꯤꯗꯤ꯫ ꯃꯁꯤ ꯌꯦꯡꯉꯨꯀꯣ ꯃꯁꯦ, ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯕꯅꯣ ꯃꯁꯦ? ꯃꯥꯅ ꯍꯥꯏꯕ ꯋꯥꯁꯦ ꯄꯣꯠ ꯌꯣꯟꯕꯤꯅ ꯋꯥꯁꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯇꯧꯔꯤꯁꯦ꯫ ꯅꯪꯗ ꯍꯥꯠꯂꯒꯦꯗ ꯅꯪꯗ! ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤꯗ ꯐꯨꯅꯕ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯩ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯥꯀꯜꯗ ꯎꯀꯛ ꯑꯃ ꯇꯥꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯍꯦꯔꯥ, ꯃꯁꯤ ꯏꯉꯦꯛꯇ ꯊꯤꯟꯊꯔꯒꯦꯗ ꯃꯁꯤ! ꯏꯃꯥ, ꯑꯗꯨꯅ ꯀꯟꯅꯗꯤ ꯅꯆꯥꯁꯦ ꯑꯁꯤ ꯂꯝꯗꯝ ꯄꯥꯡꯈ꯭ꯔꯅꯤ꯫ ꯍꯣ, ꯑꯗꯨꯅ ꯑꯗꯨꯝ ꯐꯔꯗꯧꯅꯤ꯫ ꯅꯪꯒꯨꯝꯕ ꯑꯃꯕꯨ ꯏꯆꯥ ꯑꯣꯏꯅ ꯐꯪꯗꯧ ꯁꯔꯨꯛꯅꯦ ꯏꯆꯥ ꯌꯥꯎꯗꯅ ꯂꯩꯕꯅ ꯍꯦꯟꯅ ꯐꯔꯦ꯫ ꯃꯃꯥ ꯃꯄꯥ ꯃꯤꯡꯆꯠ ꯊꯤꯅꯕ ꯄꯣꯛꯄꯤ ꯃꯆꯥ, ꯅꯪꯗ ꯍꯥꯠꯂꯒꯦꯕ, ꯅꯪꯗ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ꯫ ꯏꯁ, ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯏꯃꯥ, ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯗ ꯏꯄꯨ ꯏꯕꯦꯟ ꯃꯌꯥꯝꯅꯅꯦ ꯂꯣꯏꯅ ꯍꯩꯅꯕꯤ ꯑꯣꯏꯅ ꯂꯥꯛꯂꯕꯅꯤ꯫ ꯏꯄꯨ ꯏꯕꯦꯟ ꯃꯌꯥꯝꯗꯨꯒꯤ ꯈꯨꯗꯨꯡ ꯏꯟꯕꯅꯤ꯫ ꯑꯁꯤꯕꯨ ꯀꯩ ꯀꯥꯏꯔꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯍꯩꯈꯥ ꯆꯥꯔꯝꯕꯗꯨ ꯁꯥꯎꯅ ꯆꯥꯕ ꯂꯦꯞꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯃꯃꯥꯏꯕꯦꯝꯃꯗꯨꯗꯤ ꯃꯊꯕꯥꯛ ꯌꯩꯗꯨꯅ, ꯍꯔꯦ ꯍꯔꯦ, ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯤꯕꯨ ꯌꯥꯝꯅ ꯑꯔꯦꯝꯕ ꯊꯕꯛ ꯇꯧꯅ ꯁꯥꯃꯨꯃꯨꯛ ꯆꯥꯎꯕ ꯐꯥꯎꯕ ꯍꯨꯔꯥꯜꯂꯨꯔꯕꯗꯤ ꯂꯪꯒꯩꯃꯨꯛꯇ ꯆꯥꯎꯏꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯄꯨ ꯃꯕꯦꯟꯁꯤꯡꯅ ꯆꯠꯂꯝꯕ ꯀꯥꯡꯂꯣꯟꯅꯤ, ꯑꯗꯨꯅ ꯈꯨꯗꯨꯡꯏꯜꯂꯤꯕꯅꯤ ꯀꯥꯏꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯗꯨ ꯃꯄꯥꯟꯗ ꯃꯆꯥꯅꯨꯄꯤꯗ ꯆꯩꯕ ꯊꯥꯡꯕ ꯇꯧꯕ ꯂꯦꯞꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤꯗꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯃꯅꯥꯗ ꯈꯖꯤꯛ ꯐꯥꯎꯕ ꯍꯥꯞꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯗ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟꯗ ꯉꯥꯒꯤ ꯄꯨꯈ꯭ꯔꯤ ꯈꯔ ꯂꯩꯔꯤꯕꯗꯨꯗ ꯇꯣꯃꯥꯜ ꯀꯧꯕ ꯄꯥꯈꯪ ꯑꯔꯤꯕ ꯑꯃꯒꯤ ꯉꯥꯒꯤ ꯄꯨꯈ꯭ꯔꯤꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯉꯥꯒꯤ ꯄꯨꯈ꯭ꯔꯤ ꯑꯌꯥꯝꯕ ꯊꯝꯕꯥꯜ ꯌꯥꯝꯅ ꯍꯧꯔꯝꯃꯤ꯫ ꯃꯇꯝꯗꯨ ꯊꯝꯕꯥꯜ ꯁꯥꯠꯄ ꯂꯣꯏꯁꯤꯜꯂꯛꯂꯒ ꯊꯝꯆꯦꯠ ꯌꯥꯝꯅ ꯄꯥꯟꯕ ꯍꯧꯔꯛꯄ ꯃꯇꯥꯡꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯂꯦꯝꯕꯤꯁꯨ ꯈꯨꯟꯊ ꯈꯨꯟꯈꯥ ꯑꯁꯨꯝ ꯀꯣꯏꯔꯛꯄꯗ ꯑꯔꯤꯕ ꯇꯣꯃꯥꯜꯒꯤ ꯉꯥꯒꯤ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯄꯥꯜꯂꯤꯕ ꯊꯝꯆꯦꯠ ꯃꯌꯥꯝ ꯑꯗꯨ ꯃꯤꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤ ꯉꯥꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯧꯁꯪ ꯁꯥꯗꯨꯅ ꯑꯔꯤꯕ ꯇꯣꯃꯥꯜ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯝꯆꯦꯠꯀꯤꯗ ꯍꯦꯛꯀꯦ ꯇꯧꯕꯁꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯇꯣꯃꯥꯜꯁꯦ ꯁꯨꯝ ꯁꯪꯗꯨꯅ ꯂꯩꯅꯦꯁꯦ, ꯃꯁꯦ ꯌꯥꯝꯅꯗꯤ ꯐꯠꯇꯕ ꯖꯥꯠꯅꯦꯁꯦ꯫ ꯑꯁꯤ ꯈꯟꯅ ꯂꯦꯝꯕꯤ ꯅꯤꯡꯕ ꯀꯥꯏꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯂꯦꯝꯕꯤꯗꯨ ꯊꯝꯆꯦꯠ ꯈꯪꯖꯥ ꯆꯥꯅꯤꯡꯂꯛꯂꯝꯃꯤ꯫ ꯑꯁ, ꯑꯩꯕꯨ ꯊꯝꯆꯦꯠ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯃꯥꯃ ꯇꯣꯃꯥꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯍꯧꯍꯧꯕ ꯊꯝꯆꯦꯠꯁꯤꯡꯗꯣ ꯍꯨꯔꯥꯜꯂꯒ ꯍꯦꯛꯂꯨꯁꯤꯔ ꯈꯪꯗꯦꯅꯦ꯫ ꯑꯁꯤ ꯈꯟꯅ ꯂꯦꯝꯕꯤ ꯍꯦꯛꯄ ꯆꯠꯂꯣꯏꯁꯤꯔ ꯍꯥꯏꯅ ꯍꯪꯒꯠ ꯍꯟꯗꯥ ꯉꯥꯏꯍꯥꯛ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁ, ꯑꯩꯕꯨ ꯆꯠꯅꯤꯡꯕꯅ ꯂꯣꯏꯔꯦꯅꯦ, ꯍꯦꯛꯇꯤ ꯍꯦꯛꯂꯨꯕ ꯍꯥꯏꯗꯨꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯇꯣꯃꯥꯜꯒꯤ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯛꯊꯗꯨꯅ ꯊꯝꯆꯦꯠ ꯍꯦꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯣꯟꯅ ꯊꯝꯆꯦꯠ ꯍꯨꯔꯥꯜꯂꯤꯉꯩꯗ ꯇꯣꯃꯥꯜꯁꯨ ꯈꯨꯆꯨꯝ ꯍꯩꯗꯣꯛꯀꯦ ꯍꯥꯏꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯈꯨꯆꯨꯝꯗ ꯂꯪꯕꯒ ꯃꯄꯥ ꯆꯥꯅꯅ ꯂꯦꯝꯕꯤꯁꯨ ꯊꯝꯅꯥ ꯊꯝꯆꯦꯠ ꯃꯔꯛꯇꯒꯤ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯈꯪꯍꯧꯗꯅ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯒꯠꯂꯛꯄꯗꯨꯗ ꯇꯣꯃꯥꯜꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, ꯏꯃꯥꯏ, ꯀꯅꯥꯅꯣ ꯁꯤꯕꯣ? ꯕꯨꯠ ꯑꯣꯏꯔꯖꯥꯠꯂ? ꯃꯥꯃꯥ, ꯕꯨꯠ ꯅꯠꯇꯦ, ꯑꯩꯅꯤ꯫
ꯍꯥ 이베마 ꯅꯪꯗꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯀꯩꯗꯧꯔꯤꯕ ꯃꯥꯃꯥ ꯊꯝꯆꯦꯠ ꯆꯥꯅꯤꯡꯉꯦꯅ ꯊꯝꯆꯦꯠ ꯍꯦꯛꯑꯝꯕꯅꯤ ꯕꯦꯃꯥ ꯍꯌꯦꯡꯈꯩꯗꯤ ꯊꯝꯆꯦꯠ ꯍꯦꯛꯀꯦ ꯍꯥꯏꯔꯁꯨ ꯑꯉꯥꯟꯕꯗ ꯑꯗꯨꯝ ꯍꯦꯛꯎꯀꯣ ꯑꯁꯨꯃꯥꯏꯅ ꯑꯃꯝꯕꯗ ꯍꯦꯛꯄꯗ ꯅꯪ ꯃꯥꯃꯁꯦ ꯈꯪꯗꯅ ꯋꯥꯟꯊꯗꯅ ꯁꯤꯕ ꯁꯣꯏꯗ꯭ꯔꯦ ꯍꯣꯏ ꯃꯥꯃꯥ ꯉꯁꯤꯒꯤꯗꯤ ꯈꯔ ꯍꯦꯛꯁꯤꯅ ꯍꯜꯂꯒꯦ ꯍꯜꯂꯦ ꯃꯥꯃꯥ ꯇꯣꯃꯥꯜ ꯂꯦꯝꯕꯤꯅ ꯆꯠꯈ꯭ꯔꯕꯗ ꯃꯁꯥꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯂꯦꯝꯕꯤ ꯇꯣꯃꯥꯜꯅ ꯑꯉꯥꯟꯕꯗ ꯑꯣꯏꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯅ ꯑꯁ ꯑꯩꯗꯤ ꯃꯥꯃꯥ ꯇꯣꯃꯥꯜꯅ ꯎꯈꯤꯕꯗꯨꯗ ꯆꯩꯔꯛꯀꯗ꯭ꯔꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯑꯉꯥꯟꯕꯗ ꯑꯣꯏꯅ ꯍꯦꯛꯎ ꯍꯥꯏꯁꯤꯅꯤ ꯀꯥꯟꯅꯗꯦ ꯍꯌꯦꯡꯗꯒꯤ ꯍꯦꯛꯄ ꯍꯧꯔꯒꯦ ꯑꯁꯤ ꯈꯟꯅ ꯂꯦꯝꯕꯤ ꯊꯝꯆꯦꯠ ꯑꯃꯅꯤ ꯍꯦꯛꯂꯤꯕꯗꯨ ꯂꯣꯏꯅ ꯌꯣꯝꯁꯤꯜꯂꯒ ꯂꯣꯟꯅ ꯃꯌꯨꯝꯗ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯐꯃꯨꯡ ꯃꯁꯤꯗ ꯊꯝꯆꯦꯠꯇꯨ ꯈꯣꯛꯂꯒ ꯆꯥꯕ ꯍꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯃꯥꯏꯕꯤ ꯑꯃꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯅ ꯊꯝꯆꯦꯠ ꯆꯥꯕꯒꯤ ꯃꯈꯣꯜꯗꯨ ꯈꯖꯤꯛ ꯈꯖꯤꯛ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯉꯛꯆꯥꯅꯅ ꯍꯦ ꯆꯥꯊꯣꯏꯕꯤꯌꯥ ꯅꯪꯅ ꯐꯃꯨꯡꯗ ꯆꯤꯔꯦꯛ ꯆꯤꯔꯥꯛ ꯂꯥꯎꯔꯤꯕꯗꯨꯕꯨ ꯀꯩꯗꯧꯔꯤꯕꯅꯣ ꯂꯦꯝꯕꯤ ꯃꯃꯥꯅ ꯂꯥꯎꯔꯛꯄꯗꯨꯗ ꯆꯥꯔꯝꯕꯗꯨ ꯇꯨꯃꯤꯟ ꯂꯦꯞꯈꯤꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯏꯃꯥ ꯑꯩꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯀꯥꯡꯈꯗ ꯎꯆꯤꯅ ꯂꯩꯕꯥꯛ ꯍꯣꯠꯇꯣꯛꯄ ꯑꯣꯏꯔꯤꯅꯤ ꯇꯧꯅꯦꯕ ꯐꯃꯨꯡꯗꯨꯗ ꯂꯣꯟꯅ ꯂꯣꯟꯅ ꯑꯆꯥ ꯑꯊꯛ ꯄꯨꯁꯤꯜꯂꯒꯅꯦ ꯀꯥꯡꯈꯗꯨꯗ ꯑꯗꯨꯝ ꯂꯪꯁꯤꯜ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯎꯆꯤꯅ ꯍꯣꯠꯇꯣꯛꯄ ꯇꯥꯕꯅꯤ ꯂꯦꯝꯕꯤ ꯃꯆꯤꯟꯗ ꯇꯞꯅ ꯀꯔꯤꯅꯨꯡꯒꯤ ꯍꯥꯏꯖꯔꯨꯕꯅꯣ ꯈꯪꯗꯦꯅꯦ ꯂꯦꯝꯕꯤ ꯇꯞꯅ ꯑꯃꯨꯛ ꯊꯝꯆꯦꯠꯇꯨ ꯃꯀꯨ ꯀꯣꯛꯂꯒ ꯇꯞꯅ ꯇꯞꯅ ꯆꯥꯕ ꯍꯧꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤꯒꯤ ꯃꯃꯥꯗꯨ ꯑꯃꯨꯛ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯍꯦ ꯏꯆꯥ ꯊꯣꯏꯕꯤꯌꯥ ꯅꯪ ꯎꯆꯤꯗꯨ ꯇꯥꯟꯕ ꯌꯥꯗ꯭ꯔꯦꯃꯤ ꯂꯦꯝꯕꯤ ꯃꯃꯥꯅ ꯂꯥꯎꯔꯛꯄꯗꯨꯗ ꯑꯃꯨꯛ ꯆꯞ ꯂꯦꯞꯂꯝꯃꯤ ꯑꯗꯨꯒ ꯃꯁꯤꯅ ꯇꯞꯅ ꯄꯦꯜꯂꯕꯅꯩꯗꯤ ꯍꯨꯔꯥꯜꯂꯒ ꯆꯥꯕꯁꯦ ꯆꯥꯐꯝ ꯈꯪꯗ ꯍꯥꯏꯁꯦ ꯁꯤꯗꯅꯤ ꯍꯣꯏ ꯇꯥꯜꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯆꯥꯕꯗꯨ ꯂꯦꯞꯂꯒ ꯇꯨꯃꯤꯟꯅ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯡꯊꯤꯜꯗ ꯂꯦꯝꯕꯤ ꯇꯣꯃꯥꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯂꯥꯛꯂꯒ ꯊꯝꯆꯦꯠ ꯃꯌꯥꯝ ꯑꯃ ꯍꯦꯛꯂꯝꯃꯤ ꯑꯗꯨꯒ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯊꯝꯆꯦꯠ ꯃꯌꯥꯝꯗꯨ ꯎꯕꯗ ꯂꯦꯝꯕꯤꯒꯤ ꯃꯃꯥꯗꯨ ꯁꯥꯎꯅ ꯑꯗꯨꯅ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤ ꯍꯨꯔꯥꯜꯂꯛꯂꯤꯕꯅꯣ ꯍꯥ ꯅꯪꯕꯨ ꯑꯩꯅ ꯃꯤꯒꯤ ꯏꯪꯈꯣꯜ ꯁꯪꯕꯜꯗꯒꯤ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯍꯨꯔꯥꯟꯕ ꯇꯣꯛꯂꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯍꯥ ꯍꯥꯏꯔꯒ ꯃꯁꯤ ꯃꯤꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯍꯨꯔꯥꯟꯕ ꯍꯧꯔꯕ꯭ꯔꯥ ꯅꯪꯕꯣ ꯏꯃꯥ ꯑꯁꯤꯗꯤ ꯍꯨꯔꯥꯜꯂꯛꯄ ꯅꯠꯇꯦ ꯃꯥꯃꯥ ꯇꯣꯃꯥꯜꯅ ꯍꯦꯛꯑꯣ ꯍꯥꯏꯅ ꯃꯥꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯍꯦꯛꯂꯛꯄꯅꯤ ꯀꯔꯤ ꯍꯥꯏꯕ ꯇꯥ ꯇꯣꯃꯥꯜꯅꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ꯭ꯔꯅꯦ ꯐꯩ ꯑꯩ ꯇꯥ ꯇꯣꯃꯥꯜ ꯍꯣꯏꯗ ꯆꯠꯂꯒꯅꯦ ꯇꯥ ꯇꯣꯃꯥꯜꯗ ꯍꯪꯂꯨꯒꯦꯕ ꯍꯥꯏꯔꯝꯂꯕꯗꯤ ꯐꯩ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨꯀꯣ ꯅꯪ ꯌꯦꯡꯉꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯪꯖꯧꯅ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯐꯩ ꯍꯪꯂꯨꯒꯦꯕ ꯑꯩ ꯂꯦꯝꯕꯤꯗꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯊꯧꯁꯥꯗ ꯃꯪꯒꯣꯜꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯊꯝꯆꯦꯠ ꯑꯃ ꯈꯣꯛꯂꯒ ꯆꯥꯕ ꯍꯧꯈꯤꯔꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥꯏꯕꯦꯝ ꯑꯗꯨ ꯈꯤꯇꯪꯗꯤ ꯁꯤꯡꯅꯔꯞ ꯇꯧꯔꯝꯃꯤ ꯑꯗꯨꯅ ꯇꯣꯃꯥꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯇꯣꯃꯥꯜꯗꯤ ꯄꯨꯈ꯭ꯔꯤꯗ ꯂꯧꯁꯪꯗ ꯂꯦꯛꯄ ꯑꯣꯏꯕꯅ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ ꯃꯌꯨꯝꯗꯗꯤ ꯃꯃꯥ ꯑꯁꯣꯟꯕꯤꯗꯨꯒ ꯃꯆꯜꯒꯗ ꯂꯩꯔꯝꯃꯤ ꯇꯣꯃꯥꯜꯒꯤ ꯃꯃꯥꯗꯨ ꯂꯦꯝꯕꯤꯒꯤ ꯃꯃꯥ ꯎꯕꯗ ꯅꯣꯛꯃꯤ ꯕꯦꯝꯃ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯏꯅꯦ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯋꯥꯐꯝ ꯑꯃꯠꯇ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤ ꯋꯥꯅꯣꯅꯦ ꯍꯥꯏꯌꯨꯅꯦ ꯍꯦꯛꯇ ꯇꯥꯗ ꯇꯣꯃꯥꯜꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯗ ꯏꯅꯦ ꯍꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯊꯝꯆꯦꯠ ꯍꯦꯛꯑꯣ ꯍꯥꯏꯅ ꯍꯥꯏꯌꯦ ꯃꯗꯣ ꯑꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥꯅ ꯍꯪꯒꯦ ꯇꯧꯕꯅꯤ ꯏꯍꯦ ꯏꯕꯨꯡꯉꯣꯗꯤ ꯄꯨꯈ꯭ꯔꯤꯒꯤ ꯂꯧꯁꯪꯗ ꯂꯦꯛꯄꯅꯤꯅꯦ ꯌꯨꯝꯗ ꯀꯥꯔꯛꯇ꯭ꯔꯤ ꯃꯥ ꯀꯥꯔꯛꯂꯒꯅꯦ ꯏꯅꯦꯅ ꯍꯪꯂꯒꯦ ꯂꯦꯝꯕꯤꯒꯤ ꯃꯃꯥꯗꯨ ꯇꯣꯃꯥꯜ ꯂꯩꯔꯝꯗꯕꯗꯨꯗ ꯇꯣꯃꯥꯜꯒꯤ ꯃꯃꯥꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯇꯣꯃꯥꯜꯁꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯥꯔꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥ ꯍꯦꯛ ꯎꯕꯒ ꯇꯣꯃꯥꯜꯒꯤ ꯃꯃꯥꯁꯨ ꯏꯪꯉꯉꯛꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯂꯦꯝꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯈꯨꯠ ꯃꯁꯥ ꯌꯥꯝꯅ ꯁꯥꯡꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯍꯧꯔꯤꯕ ꯊꯝꯆꯦꯠꯇꯣ ꯍꯦꯛꯑꯣꯅ ꯍꯥꯏꯔꯨꯕ꯭ꯔꯣ ꯉꯁꯥꯏ ꯃꯃꯥ ꯂꯥꯛꯑꯒ ꯍꯪꯉꯝꯃꯤꯅꯦ ꯑꯁ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗ꯭ꯔꯗꯤ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯅ ꯅꯨꯃꯤꯗꯥꯡ ꯂꯣꯟꯅ ꯊꯝꯆꯦꯠ ꯍꯦꯛꯄ ꯂꯥꯛꯄꯗ ꯅꯆꯥꯁꯦ ꯈꯪꯗꯅ ꯃꯤꯍꯨꯟ ꯄꯥꯏꯊꯣꯛꯈꯤꯗꯅ ꯁꯤꯕ ꯁꯣꯏꯗ꯭ꯔꯦ ꯈꯟꯕꯒꯤ ꯑꯉꯥꯡꯕꯗ ꯑꯗꯨꯝ ꯍꯦꯛꯎ ꯂꯥꯎꯅ ꯍꯥꯏꯈꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜ ꯅꯨꯃꯤꯗꯥꯡꯗ ꯂꯦꯝꯕꯤꯒ ꯊꯦꯡꯅꯕꯗꯨ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯇꯣꯃꯥꯜꯒꯤ ꯃꯃꯥꯗꯨꯗꯤ ꯑꯍꯟꯒ ꯑꯣꯏꯔꯦ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ ꯅꯠꯇꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯃꯊꯣꯡ ꯂꯩꯃ ꯆꯥꯗꯕ ꯍꯥꯏꯗꯨꯅꯤ ꯃꯃꯥꯗꯨꯒꯤ ꯃꯇꯧꯗꯨꯗꯗꯤ ꯑꯩꯗꯤ ꯀꯌꯥꯗ ꯐꯅ ꯈꯟꯅ ꯋꯥꯔꯤ ꯁꯥꯔꯨꯔꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯃꯊꯣꯡ ꯂꯩꯃ ꯆꯥꯗꯦꯅꯦ ꯈꯪꯅꯤꯕ ꯑꯩꯅꯦ ꯃꯃꯥꯗꯨꯗ ꯍꯥꯏꯗꯅꯗꯤ ꯇꯣꯛꯑꯣꯏꯍꯦ ꯃꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯒꯤ ꯃꯃꯥꯗꯨ ꯉꯥꯡꯕ ꯁꯨꯛꯂꯦꯞ ꯂꯦꯞꯇꯅ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯃꯃꯥꯅ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯇꯣꯃꯥꯜꯗꯨ ꯃꯀꯣꯛ ꯆꯤꯛꯂꯝꯃꯤ ꯏꯃꯥ ꯇꯣꯛꯑꯣ ꯌꯥꯔꯦ ꯀꯩꯗꯧꯒꯦ ꯑꯩ
Imana ngang mataba ni hena koksi sikhale. Ari bao nangna nupi amata thiyo haiba yaradi asuna thokidro ha nang hari basi. Yari baima haida jilurasu aside haire. Asi haiduna Tomal makok hotlaga imungda sangkhirami. Asomdana lembi ki mamadu lakpu ubada lembi na nokladuna. Kay haire ima he o hayen hairakpraba. Tada Tomal thengnaraktre aduna khangtri. Thengnarasu kaishu kanaroi he o haibani adum hairakani imana. Asi haiduna lembi do noknokdana thamjet sana sana imungda sangkhirami. Masanupigi mataudu mamaibe madi saurapna yengduna lehaurami. Mabukningdasu yenguni mase mi kaya do sitribuno haibani mase. Asi khana lembi gi mamaibe masu yongkhamda tingduna leiriba phidu saba haurami. Asumna numit humni marini haukhirami lembi di nungti numit khudingi. Tomal gi pukhridagi thamjet hekpa leplamde. Tomalsu numidangda laklagi hektobugi saru ayuk nungthilda adum heklasano haina khandoklami. Asumna numit mari mangani gi tungda nongma lamjauda lembi gi mamaga Tomal gi mamaga thengnarami. Lembi gi mamadu Tomal gi mama he ubaga. Ine bo karam satpirubano. Ibiyemma aswaida miyem to unarubani. Ngaiko nangbo lembi haibra karino anganga to gi mamadu natro. Hoine ine isanupi ni. Biyemma nangi na sanupi do mathong khara zada mane ne. Hoine ado ine isanupi na kari tawramlage. Lembi gi mama gi wadu tabada Tomal gi mamana masanupana lembi gi maramda tamkibadu amada sithadana tamlami. Ibiyemma nasanupi to laisabi ninya aduna ningthina warawa tem tawne. Migi manamse thuptana leiba yadabani. Kana na khangba. Mina sungangnabadagi nasanupi do mayum panma khangdrade. Lembi gi mamadu Tomal gi mama gi wadu tabada ikaibana loirami. Adubu masada saubadu phathazarami. Hoine Ikhoisu phana kanadi ngang saktana tawbani. Adubu mana thokpa hekta tawrai. Aisu asengma se khangdabani na pukhrida thamji hektana ba hairage. Ibiyemma thamji tu kiri hekjara sanune. Adubu matungdane ataida tawdana ba hayuko. Ai sale. Asi haiduna Tomal gi mamadu ngangangduna satkhirami. Tomal gi mamana hairamli buwadu tabada ngasai makai asawu phazilamba lembi gi mamadu kanasu leitra matamdadi asawbudu phudoraklami. Khakniba madugi ngangdo yumna yaukhishaloba ngasi. Mana ikhoise nongmadi mimang phamamla soidrabaneba masi. Asi haiduna lembi gi mamadu sauna mayumlomda phipi kamduna halaklami. Matamduna lembi di mamana sauraga laklibadu khangjadabanina mangolda phida amada phamlaga thamje khoklaga potha sadun leirami. Madu ubada lembi gi mamadu hena khoidau sauningba habdu oirami. Aduna manakta tarama saima tap paikhatlaga. Nangda sikro nangni hingdu leiba sinane namana paikhoise nungmadi imang phama soiraroi. Asi haiduna lembi gi mamadu masanapi gi makhong makhut khangdana sauna kansilami. Lembi su mamana makhong makhut khangdana kansilakpaduda nabana hikna kaplami. Ima naye ma aina kari kai batawgrage ma naye ma nangna suk phatriba sibu kari nangda sikro ne suk phatang masa sibo. Asi haiduna lembi gi mamadu masagi makhong makhuta kanba yaba kallaga pentuna ngek launa leimaida phamthaduna hikna kaplaklami. Lembi su kari maram gino khangda mamada ningamdana yengduna hikna kaplami. Tanjaduda lembi gi mabok mukhisu imungdagi mama masa launa khibadu tabada mapanda thoraklami. Haye mawa kaino nangna angangsida phurise ha isu thoibiya nangdi namana yadaba kari tawrure. Lembi khangde haibagum tapna mangakto hairaklami. Lembi gi mamasu asawbudu phathaduna tapna ima nasu nupise ima hoina sum kankhatpadagi nongmudi soidana mama pawibai khoise miwang phama soiraroi. Adububa isuna kari tawramlage haibado hayune. Lembi gi mamadu manem gi wadu tabada lambida Tomal gi mamana hairakpa pumba tamlami. Lembi gi mabok mukhidi mamungna tamli waduda karisu thoina khanjilamde aduna irai laina thausadana. Ihe adugi oire adugi ba ngangsida asuk thina phuba haunabro adunebo khoimase ngawrabani. Hey nangna chaliba sajat isat asibu apabani khalibro ha hayeng nimang phamakandadi namana pai khoisu singthok tawribani ne.
ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯗꯅ ꯏꯃꯥ ꯄꯥꯕꯕꯨ ꯃꯤꯃꯥꯡꯗ ꯆꯤꯡꯊꯣꯛꯇꯣꯔꯤꯕ? ꯃꯁꯦ ꯑꯩꯅ ꯉꯥꯡꯕꯗꯤ ꯆꯤꯡꯊꯛꯇ ꯑꯗꯨꯝ ꯈꯨꯝꯃꯤꯅꯦ ꯃꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯗꯨ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯆꯩꯗꯨ ꯄꯥꯏꯈꯠꯂꯒ ꯂꯦꯝꯕꯤꯗ ꯀꯟꯒꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯕꯣꯛ! ꯑꯕꯣꯛ! ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯃꯕꯣꯛꯀꯤ ꯃꯔꯨꯝꯗ ꯂꯣꯠꯂꯝꯃꯤ꯫ ꯌꯥꯔꯦ ꯌꯥꯔꯦ ꯃꯧ, ꯏꯁꯨꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯔꯤꯅꯤ, ꯃꯔꯥꯏꯅ ꯈꯔ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯖꯅꯤ꯫ ꯑꯗꯨꯅꯦ ꯑꯕꯣꯛ꯫ ꯍꯦ, ꯌꯥꯔꯦ ꯅꯪꯁꯨ, ꯅꯃꯥꯅ ꯉꯥꯡꯕꯗꯅꯦ ꯍꯪꯒꯟꯅ ꯈꯨꯝꯂꯅꯨ꯫ ꯂꯦꯝꯕꯤ ꯃꯕꯣꯛꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤꯒꯤ ꯃꯃꯥꯗꯤ ꯃꯆꯥꯅꯨꯄꯤꯅ ꯃꯕꯣꯛꯀꯤ ꯃꯔꯨꯝꯗ ꯂꯣꯠꯈꯤꯕꯗꯨꯗ ꯆꯩꯗꯨ ꯂꯩꯃꯩꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯔꯝꯃꯤ, ꯑꯗꯨꯒ ꯁꯥꯎꯔꯞꯅ "ꯑꯉꯥꯡꯁꯦ ꯏꯃꯥ ꯍꯣꯏꯅ ꯀꯟꯈꯠꯃꯟꯗꯅ ꯅꯥꯎ ꯌꯥꯝ ꯆꯥꯎꯔꯦ, ꯃꯤꯃꯥꯡꯗꯗꯤ ꯍꯌꯦꯡ ꯏꯃꯥ ꯍꯣꯏ ꯆꯤꯡꯊꯣꯛꯑꯣꯏꯅꯦ, ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅꯤ ꯃꯤꯃꯥꯡꯗ ꯆꯤꯡꯊꯣꯛꯇꯣꯔꯤꯁꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯗꯨ ꯉꯥꯡꯕ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤꯗꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯃꯅꯥꯗ ꯍꯥꯞꯂꯝꯗꯦ, ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯔꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯃꯕꯣꯛ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯃꯅꯦꯝꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯦꯝꯕꯤꯒꯤ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯏꯆꯥꯊꯣꯏꯕꯤ, ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯅꯥꯗꯨꯗ ꯍꯥꯞꯂꯤꯕ꯭ꯔꯣ?" ꯇꯥꯏ." "ꯌꯥꯝ ꯇꯥꯅꯦꯕ ꯅꯪ, ꯌꯥꯝ ꯇꯥꯅꯦꯕ ꯅꯪ꯫ ꯑꯩꯅꯅꯦ ꯈꯅꯥꯎꯁꯤ ꯈꯔ ꯈꯔ ꯀꯪꯕ ꯃꯈꯜ ꯉꯥꯡꯂꯤꯕꯁꯦ ꯅꯪꯒꯤ ꯅꯅꯥꯗꯨꯗ ꯍꯥꯞꯄꯤꯗꯧ ꯅꯠꯇꯦꯕ꯫ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯃꯗ ꯇꯥꯔꯒ ꯑꯃꯗ ꯑꯗꯨꯃꯛ ꯊꯥꯗꯣꯛꯈꯤꯕꯅꯦꯕ, ꯍꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯂꯦꯝꯕꯤꯒꯤ ꯃꯃꯥꯗꯨ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯃꯥꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕꯒ ꯃꯕꯣꯛꯀ ꯌꯦꯡꯅꯔꯒ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯈꯨꯜ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯊꯣꯡꯕ ꯀꯧꯕ ꯑꯃꯅ ꯏꯪꯈꯣꯜ ꯑꯃꯗꯒꯤ ꯂꯣꯟꯅ ꯃꯤ ꯎꯗ꯭ꯔꯤꯉꯩꯗ ꯃꯥꯏꯔꯦꯟ ꯑꯃ ꯍꯨꯔꯥꯜꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯦꯝꯕꯤꯁꯨ ꯏꯪꯈꯣꯜ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯍꯦꯛꯄ ꯌꯥꯕ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯂꯩꯕꯒꯦ ꯍꯥꯏꯅ ꯀꯨꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯃꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯍꯩ ꯔꯥ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯒꯟꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯦꯛꯄ ꯌꯥꯕ ꯑꯃꯠꯇꯕꯨ ꯌꯥꯎꯗ꯭ꯔꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯏꯪꯈꯣꯜ ꯑꯀꯣꯏꯕꯗꯨ ꯀꯣꯌꯦꯡ ꯌꯦꯡꯂꯝꯂꯒ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯪꯈꯣꯜ ꯃꯅꯥꯛꯇ ꯀꯣꯌꯦꯡ ꯌꯦꯡꯂꯝꯕꯗꯨ ꯌꯨꯝꯕꯨꯗꯨꯒꯤ ꯑꯉꯥꯡ ꯑꯃꯅ ꯎꯈꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯒ ꯃꯃꯥꯗ ꯂꯦꯝꯕꯤꯅ ꯏꯪꯈꯣꯜ ꯑꯀꯣꯏꯕꯗꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯂꯝꯃꯤ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯃꯥꯗꯨꯁꯨ ꯃꯆꯥꯅ ꯄꯥꯎꯗꯨ ꯍꯦꯛ ꯇꯝꯕ ꯇꯥꯕꯒ ꯏꯪꯈꯣꯜꯗ ꯄ꯭ꯔꯞ ꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯏꯔꯦꯜ ꯄꯥꯝꯕꯤꯗ ꯄꯥꯜꯂꯝꯕ ꯃꯥꯏꯔꯦꯜꯁꯤꯡꯗꯨ ꯑꯆꯨꯝ ꯃꯁꯤꯡ ꯊꯤꯔꯛꯄꯗ ꯃꯥꯏꯔꯦꯟ ꯑꯃ ꯋꯥꯠꯂꯝꯃꯤ꯫ "ꯃꯥꯏꯔꯦꯜꯁꯤ ꯃꯁꯤꯡ ꯋꯥꯠꯂꯤꯅꯦ, ꯃꯥꯒꯤ ꯂꯦꯝꯕꯤ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯤꯅꯤꯕ ꯃꯁꯦ, ꯀꯛꯅꯤꯕ, ꯃꯌꯨꯝ ꯆꯠꯂꯒꯅꯦ ꯂꯥꯟ ꯇꯧꯔꯨꯒꯦꯕ ꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯗꯨ ꯁꯥꯎꯅ ꯂꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯂꯥꯛꯇꯅ ꯀꯧꯔꯛꯂꯝꯃꯤ꯫ "ꯍꯩ ꯂꯦꯝꯕꯤ, ꯂꯦꯝꯕꯤ!" ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯅ ꯂꯥꯛꯇꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤꯒꯤ ꯃꯃꯥꯗꯨ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯂꯝꯃꯤ꯫ "ꯍꯩꯃꯥ, ꯏꯅꯥꯎ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯏꯆꯦ, ꯂꯦꯝꯕꯤ ꯂꯩꯇ꯭ꯔꯣ?" "ꯂꯩꯈꯤꯕꯅꯤ, ꯑꯁꯣꯝꯗ ꯏꯪꯈꯣꯜꯗꯅꯦ ꯍꯩ ꯍꯦꯛꯄ ꯌꯥꯕ ꯌꯥꯎꯕ꯭ꯔꯅ ꯌꯦꯡꯈꯤꯕꯅꯤ, ꯀꯔꯤ ꯇꯧꯔꯝꯃꯒꯦ?" "ꯂꯦꯝꯕꯤꯅ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗꯒꯤ ꯃꯥꯏꯔꯦꯜ ꯑꯃ ꯍꯨꯔꯥꯟꯈ꯭ꯔꯦ." "ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯦ, ꯏꯆꯥꯊꯣꯏꯕꯤ, ꯏꯆꯥꯊꯣꯏꯕꯤ, ꯅꯪ ꯁꯣꯝꯗ ꯑꯃꯨꯛꯇ ꯌꯥꯝ ꯊꯨꯅ ꯂꯥꯎ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯅ ꯏꯪꯈꯣꯜꯗ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤꯗꯨ ꯃꯪꯒꯣꯜ ꯁꯨꯃꯥꯡꯗꯨꯗ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯁꯥꯎꯔꯤ ꯁꯥꯎꯔꯤ꯫ "ꯀꯩ ꯇꯧꯔꯒꯦ ꯄꯪꯀꯧꯗ ꯀꯧꯔꯤꯁꯤꯕꯣ? ꯅꯪ ꯅꯗꯣꯝꯆꯥ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯆꯪꯂꯨꯕ꯭ꯔꯥ?" "ꯍꯩ ꯍꯦꯛꯄ ꯌꯥꯕ ꯌꯥꯎꯕ꯭ꯔꯅ ꯌꯦꯡꯉꯨꯕꯅꯤ." ꯂꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥ ꯍꯩꯕꯦꯝꯕꯗꯨ ꯁꯥꯎꯅ ꯅꯥꯀꯜꯗ ꯇꯥꯔꯝꯕ ꯆꯩ ꯑꯃ ꯈꯨꯟꯒꯠꯂꯒ "ꯀꯔꯤꯒꯤ ꯍꯩ ꯍꯦꯛꯄ? ꯅꯪꯅ ꯑꯩꯈꯣꯏꯁꯤ ꯃꯤꯃꯥꯡꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯣꯟꯕ ꯄꯥꯝꯂꯤꯕꯁꯤ ꯅꯠꯇꯦ, ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ, ꯍꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯈꯪꯗꯅ ꯆꯩꯅ ꯄꯪꯀꯟꯅ ꯀꯟꯁꯤꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯕꯨ ꯈꯝꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤꯒꯤ ꯃꯃꯥꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯗ ꯈꯖꯤꯛ ꯏꯟꯊꯣꯛꯂꯒ "ꯏꯅꯥꯎ, ꯅꯪ ꯈꯔ ꯂꯩꯊꯣꯛꯎ, ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯗꯅꯦ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ ꯃꯁꯤ, ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯑꯩꯈꯣꯏꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯣꯞꯄ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤ." ꯂꯦꯝꯕꯤꯅ "ꯏꯃꯥꯅ ꯅꯆꯥꯗ ꯑꯁꯨꯛ ꯌꯥꯝ ꯇꯥꯊꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯅꯆꯥꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯝꯃꯒꯦ?" "ꯑꯀꯥꯏꯕ ꯍꯥꯏꯕꯕꯨ ꯅꯥꯗꯣꯟ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗꯒꯤ ꯅꯪꯅ ꯃꯥꯏꯔꯦꯟ ꯍꯨꯔꯥꯜꯂꯨꯔꯤꯕꯗꯨꯅꯤ." "ꯀꯩꯅꯣ, ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯩ ꯍꯦꯛꯄ ꯌꯥꯕ꯭ꯔꯅ ꯌꯦꯡꯉꯨꯕ ꯈꯛꯇꯅꯤ, ꯑꯩꯗꯤ ꯃꯥꯏꯔꯦꯟꯗꯤ ꯍꯦꯛꯁꯨ ꯍꯦꯛꯇꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯃꯥꯏꯔꯦꯜꯗꯨ ꯍꯨꯔꯥꯟꯗꯦ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯉꯥꯡꯒꯤ ꯃꯃꯥꯗꯨꯅ "ꯏꯕꯦꯝꯃ, ꯏꯆꯥ ꯅꯨꯄꯥꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯗꯤ ꯅꯪ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯆꯪꯉꯝꯗꯦ ꯍꯥꯏꯅꯦ." "ꯏꯟꯗꯣꯟ, ꯑꯩꯗꯤ ꯆꯨꯝꯅꯇ ꯍꯩ ꯍꯦꯛꯄ ꯌꯥꯕ ꯌꯥꯎꯕ꯭ꯔꯅ ꯌꯦꯡꯕꯅꯤ, ꯏꯟꯗꯣꯟ ꯍꯣꯏꯒꯤ ꯃꯥꯏꯔꯦꯟꯗꯨꯗꯤ
ꯑꯩꯗꯤ ꯑꯁꯦꯡꯕ ꯍꯦꯛꯇꯕꯅꯤ ꯏꯃꯥ ꯅꯆꯥꯅ ꯍꯥꯏꯁꯤ ꯑꯁꯦꯡꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯐꯅ ꯀꯟꯅ ꯃꯥꯏꯔꯦꯜꯗꯨ ꯃꯥꯅ ꯍꯦꯛꯇꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯖꯔꯤꯕꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅꯁꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯅꯁꯨ ꯑꯃꯠꯇ ꯊꯥꯖꯕꯤꯔꯝꯗꯦ ꯏꯅꯥꯎ ꯅꯪ ꯁꯥꯎꯔꯅꯨ ꯏꯆꯦ ꯃꯥꯏꯔꯦꯜꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯄꯤꯔꯒꯦ ꯅꯪ ꯃꯐꯝꯁꯦ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯔꯅꯨꯀꯣ ꯏꯃꯥ ꯅꯆꯥꯅ ꯍꯥꯏꯁꯤ ꯑꯁꯦꯡꯕꯅꯤ ꯑꯩ ꯃꯥꯏꯔꯦꯟꯗꯣ ꯍꯦ ꯅꯪ ꯇꯨꯃꯤ ꯂꯩ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯂꯦꯝꯕꯤ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯂꯦꯝꯕꯤꯒꯤ ꯃꯇꯧꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯗꯨꯗꯤ ꯇꯧꯖ ꯁꯥꯔꯤꯁꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯈꯜꯂꯤꯕꯗꯨ ꯎꯊꯣꯛꯇꯅ ꯇꯞꯅ ꯌꯥꯔꯅꯤꯗꯦ ꯏꯆꯦ ꯁꯦꯜꯒꯤꯗꯤ ꯄꯤꯔꯅꯨ ꯆꯨꯝꯅ ꯑꯁꯦꯡꯕꯗꯣ ꯈꯪꯍꯟꯅꯤꯡ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ ꯍꯣꯏ ꯅꯪꯁꯨ ꯁꯦꯜꯗꯣ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯆꯦꯁꯨ ꯑꯁꯨꯝ ꯂꯩꯍꯧꯔꯒꯦ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯗꯨꯁꯨ ꯂꯦꯝꯕꯤꯗ ꯐꯂꯞ ꯐꯂꯞ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯂꯦꯝꯕꯤꯁꯨ ꯅꯨꯄꯤꯗꯨꯗ ꯄꯦꯟꯗꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯂꯦꯝꯕꯤꯒꯤ ꯃꯃꯥꯗꯨ ꯅꯨꯄꯤꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯥꯎꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯂꯦꯝꯕꯤ ꯃꯃꯥꯅ ꯁꯥꯎꯕꯗꯨ ꯎꯕꯗ ꯇꯞꯅ ꯏꯃꯥ ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇ ꯇꯥꯈꯣꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯃꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯏꯕꯦꯝꯃꯗꯤ ꯁꯥꯎꯅ ꯃꯆꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯂꯦꯝꯕꯤ ꯃꯃꯥꯒꯤ ꯐꯤꯖꯤꯗꯨ ꯌꯥꯟꯗꯨꯅ ꯏꯃꯥ ꯅꯪ ꯉꯁꯤꯗꯒꯤꯅꯦ ꯑꯩꯉꯣꯟꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯀꯅꯨ ꯅꯪꯒꯨꯝꯕ ꯃꯃꯥ ꯃꯄꯥ ꯌꯣꯜꯂꯤ ꯃꯆꯥ ꯑꯝꯇ ꯏꯆꯥ ꯑꯣꯏꯕ ꯄꯥꯝꯗꯤꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯕꯦꯝꯃꯗꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯦꯝꯕꯤꯁꯨ ꯃꯃꯥꯅ ꯃꯥꯒꯤ ꯋꯥ ꯑꯝꯇ ꯇꯥꯕꯤꯗꯕꯗꯨꯗ ꯃꯄꯥꯟꯗ ꯄꯦꯟꯗꯅ ꯀꯞꯂꯒ ꯂꯩꯍꯧꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯈꯨꯜ ꯂꯩꯀꯥꯏꯅ ꯂꯦꯝꯕꯤꯒꯤ ꯇꯨꯡꯗ ꯃꯤꯒꯤ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯐꯥꯎꯕ ꯍꯨꯔꯥꯜꯂꯕꯅꯤ ꯍꯥꯏꯅ ꯆꯤꯕꯣꯟ ꯉꯥꯡꯅꯔꯝꯃꯤ ꯃꯤꯅ ꯉꯥꯡꯅꯕꯗꯨ ꯇꯥꯕꯗ ꯏꯀꯥꯏꯗꯨꯅ ꯂꯦꯝꯕꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯂꯝꯗꯦ ꯃꯁꯨꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅ ꯂꯩꯕꯗꯨ ꯃꯕꯣꯛ ꯃꯨꯈꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯏꯁꯨ ꯊꯣꯏꯕꯤ ꯅꯪꯕꯨ ꯅꯨꯡꯊꯤꯜ ꯅꯣꯡꯃꯥꯟ ꯀꯥꯁꯦ ꯈꯔ ꯆꯠꯊꯣꯛꯄ ꯌꯥꯗ꯭ꯔꯣ ꯌꯨꯝꯗ ꯑꯗꯨꯝ ꯑꯐꯛ ꯑꯄꯥꯏ ꯆꯨꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ ꯑꯕꯣ ꯇꯜꯂꯦꯗ ꯑꯩꯕꯨ ꯎꯕꯒ ꯈꯨꯜ ꯂꯩꯀꯥꯏꯅ ꯆꯤꯕꯣꯟ ꯉꯥꯡꯅꯕꯁꯦ ꯑꯩ ꯏꯀꯥꯏꯗ ꯏꯁꯨ ꯊꯣꯏꯕꯤ ꯃꯤꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯏꯁꯨꯅꯅꯦ ꯃꯗꯨ ꯇꯧꯔꯝꯂꯣꯏ ꯍꯥꯏꯕ ꯑꯕꯣꯛꯅ ꯈꯪꯏ ꯏꯁꯨꯅ ꯍꯩꯄꯥꯜ ꯂꯩꯄꯥꯟ ꯈꯔ ꯑꯗꯨ ꯍꯦꯛꯆꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯈꯤꯅ ꯃꯁꯨ ꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡꯗꯨ ꯈꯔ ꯅꯨꯡꯉꯥꯏꯅꯕ ꯋꯥ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯦꯝꯕꯤꯗꯤ ꯃꯕꯣꯛꯅ ꯍꯥꯏꯔꯤꯕꯗꯨ ꯊꯣꯏꯅ ꯄꯦꯟꯊꯣꯛꯄ ꯉꯝꯂꯝꯗꯦ ꯈꯨꯜ ꯂꯩꯀꯥꯏꯅ ꯃꯥꯅ ꯇꯧꯗꯕꯗꯨꯗ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯔꯝꯗ ꯂꯥꯟꯅ ꯍꯥꯏꯅꯕꯗꯨꯗ ꯌꯥꯝꯅ ꯄꯦꯟꯖꯔꯝꯗꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯦꯛ ꯄꯣꯛꯆꯕ ꯃꯃꯥꯅ ꯐꯥꯎꯕ ꯃꯥꯕꯨ ꯂꯥꯟꯅ ꯎꯕꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅꯁꯨ ꯄꯦꯟꯖꯔꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯂꯦꯝꯕꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯤꯒꯤ ꯍꯩꯄꯥꯜ ꯂꯩꯄꯥꯟ ꯍꯦꯛꯄ ꯇꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯛ ꯑꯃꯅ ꯍꯩꯄꯥꯜ ꯂꯩꯄꯥꯟꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯇꯣꯏꯅ ꯍꯨꯔꯥꯟꯕꯗꯒꯤ ꯃꯌꯥꯝꯗꯨ ꯏꯪꯈꯣꯜ ꯁꯪꯕꯟꯗ ꯃꯅꯥ ꯃꯁꯤꯡ ꯃꯔꯨ ꯃꯔꯥꯡ ꯀꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯍꯨꯔꯥꯟꯕꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ ꯈꯨꯜ ꯑꯗꯨꯒꯤ ꯃꯇꯧ ꯃꯥꯟꯗꯅ ꯍꯨꯔꯥꯟꯕ ꯊꯣꯝꯕꯅ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯈꯨꯟꯖꯥ ꯑꯃꯠꯇꯅꯗꯤ ꯃꯃꯤꯠꯅꯗꯤ ꯎꯔꯝꯗꯦ ꯑꯗꯨꯝꯅ ꯃꯅꯥ ꯃꯁꯤꯡ ꯏꯟꯁꯥꯡ ꯃꯅꯥ ꯇꯣꯏꯅ ꯍꯨꯔꯥꯜꯂꯛꯄꯅ ꯃꯧ ꯑꯅꯤꯈꯛꯅ ꯋꯥꯔꯤ ꯁꯥꯗꯨ ꯂꯩꯔꯝꯃꯤ ꯑꯁꯪꯕꯤꯅ ꯏꯆꯦ ꯍꯟꯗꯛꯀꯤ ꯍꯨꯔꯥꯟꯕꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯊꯝꯕꯥꯜꯅ ꯍꯣꯏꯅꯦ ꯍꯟꯗꯛꯀꯤ ꯍꯨꯔꯥꯟꯕꯁꯤꯗꯤ ꯀꯅꯥꯒꯤ ꯌꯦꯟꯗꯦꯝ ꯃꯔꯨꯒꯁꯦ ꯑꯝꯇ ꯈꯥꯛꯇꯅ ꯍꯦꯛ ꯄꯨꯈꯤꯅꯦ ꯏꯪꯈꯣꯜꯒꯁꯦ ꯃꯔꯨ ꯃꯔꯥꯡ ꯀꯣꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯏꯆꯦ ꯃꯁꯤ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪꯗꯤ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯅ ꯐꯕꯅꯤꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯋꯥꯅ ꯊꯥꯔꯒ ꯍꯨꯔꯥꯟꯕꯅ ꯂꯣꯏꯅ ꯍꯨꯈ꯭ꯔꯕꯗꯤ ꯀꯥꯏꯅ ꯊꯪꯗ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯄꯣꯟꯇꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯨ ꯑꯃꯒ ꯑꯁꯨꯝ ꯍꯨꯔꯥꯟꯕꯗꯨ ꯑꯃꯨꯛꯇꯪꯗꯤ ꯐꯥꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯊꯣꯝꯕꯁꯨ ꯍꯩꯁꯤꯡꯕꯅ ꯄꯥꯛ ꯍꯦꯛꯇ ꯐꯥꯕ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯁꯨꯝꯇꯣꯛꯑꯣ ꯍꯥꯏꯅ ꯍꯨꯔꯥꯟꯕ ꯊꯣꯝꯕꯅ ꯏꯪꯈꯣꯜ ꯑꯃꯗ ꯄꯥꯟ ꯃꯅꯥꯎ ꯈꯔ ꯇꯥꯔꯤꯉꯩꯗ ꯃꯄꯨꯅ ꯎꯈꯤꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯈꯣꯝꯂꯒ ꯍꯨꯔꯥꯟꯕ ꯊꯣꯝꯕꯕꯨ ꯐꯥꯔꯝꯃꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯃꯧ ꯃꯆꯤꯟ ꯀꯟꯕꯤ ꯑꯃꯅ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯍꯨꯔꯥꯟꯕ ꯅꯪꯅ ꯂꯥꯛꯂꯒ ꯍꯨꯔꯥꯜꯂꯤꯕꯅꯦꯕ ꯃꯌꯥꯝ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕꯁꯦ ꯃꯔꯨ ꯃꯔꯥꯡ ꯀꯣꯛꯊꯣꯛꯂꯒꯅꯦ ꯁꯨꯅꯨ ꯌꯦꯡꯉꯛꯇꯩꯁꯤ ꯃꯌꯥꯝꯗꯨꯅ ꯍꯣꯏꯅꯦ ꯃꯁꯤ ꯍꯨꯔꯥꯟꯕꯁꯦ ꯃꯇꯨꯡ ꯇꯧꯗꯅꯕ ꯃꯔꯨ ꯀꯣꯛꯂꯒ ꯁꯨꯅꯨ ꯌꯦꯡꯒꯪꯗꯣ ꯇꯩꯁꯤ ꯃꯌꯥꯝꯇ ꯇꯩꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯂꯒ ꯍꯨꯔꯥꯟꯕ ꯊꯣꯝꯕꯗꯨ ꯃꯔꯨ ꯀꯣꯛꯂꯒ ꯁꯨꯅꯨ ꯌꯦꯡꯒꯪ ꯇꯩꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯣꯡꯒꯣꯏꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯣꯡꯃ ꯂꯦꯝꯕꯤꯗꯨ
ꯃꯕꯣꯛꯀꯤ ꯃꯄꯥꯝꯗ ꯃꯧꯄ꯭ꯋꯥ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯗꯨ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯄꯥꯈꯪ ꯑꯅꯤ ꯈꯛꯀ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯥꯈꯪ ꯑꯅꯤꯗꯨꯗ ꯑꯃꯅꯗꯤ ꯂꯦꯝꯕꯤꯕꯨ ꯍꯦꯛ ꯎꯔꯨꯕꯗ ꯈꯣꯏꯗꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯥꯡꯉꯝꯕꯅ ꯏꯇꯥꯎ ꯑꯗ ꯂꯥꯛꯂꯤꯕ ꯂꯩꯁꯥꯕꯤꯁꯤ ꯎꯕꯗ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯒꯤꯕꯨ ꯅꯇꯥꯎ ꯂꯩꯁꯤꯗꯤ ꯑꯩꯅ ꯐꯅꯕ ꯇꯧꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯇꯥꯍꯥ ꯆꯪꯂꯛꯂꯝꯃꯤ꯫ ꯆ ꯋꯥꯝꯇ ꯍꯥꯏꯒꯦ꯫ ꯂꯦꯝꯕꯤꯒ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯒꯁꯨ ꯇꯣꯝꯕꯅ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯇꯞꯅ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯏꯕꯨꯡ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ? ꯏꯆꯜꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ? ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯗꯨꯅ ꯀꯩꯒꯤꯅꯣ? ꯏꯕꯨꯡꯉꯣ ꯃꯤꯅ ꯑꯗꯨꯝꯅ ꯍꯥꯏ ꯏꯕꯨꯡ ꯂꯦꯝꯕꯤ ꯀꯧꯏ꯫ ꯇꯨ ꯑꯥꯗꯒꯤ ꯇꯧꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯊꯥꯡꯉꯝꯕꯕꯨ ꯇꯥꯛꯂꯝꯃꯤ꯫ ꯑꯁꯤ ꯀꯩꯗꯧꯔꯒꯦ? ꯏꯇꯥꯎꯁꯤꯅ ꯅꯪꯕꯨ ꯄꯥꯝꯖꯩꯅ ꯍꯥꯏꯔꯤ꯫ ꯂꯦꯝꯕꯤ ꯇꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯂꯞꯅ ꯊꯥꯡꯉꯝꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ꯫ ꯊꯥꯡꯉꯝꯕꯁꯨ ꯂꯦꯝꯕꯤꯅ ꯌꯦꯡꯂꯛꯄꯗꯨꯗ ꯏꯀꯥꯏꯅ ꯃꯈꯨꯠꯅ ꯂꯨꯈꯝꯗ ꯅꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯊꯥꯡꯉꯝꯕꯗ ꯍꯥꯏꯐꯦꯠ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯑꯁꯤꯔ ꯏꯕꯨꯡꯅ ꯍꯥꯏꯁꯦ? ꯍꯣꯏꯅꯦ, ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯁꯤꯗꯤ ꯅꯪ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯂꯦꯝꯕꯤꯒ ꯃꯄꯥꯗꯨꯅ ꯏꯁ ꯁꯛꯁꯤꯒ ꯂꯩꯁꯥꯕꯤ ꯄꯥꯝꯗꯅꯉꯁꯨ ꯇꯧꯔꯤ꯫ ꯏꯕꯨꯡꯉꯣ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯏꯕꯨꯡ ꯍꯣꯏꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯈꯪꯂꯛꯂꯕꯗꯤ ꯁꯣꯏꯗꯅ ꯍꯥꯏꯅꯗꯕ ꯐꯥꯎꯔꯛꯀꯅꯤ꯫ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯃꯧꯄ꯭ꯋꯥꯕꯨ ꯁꯤꯡꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯁꯨ ꯂꯦꯝꯕꯤꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨ ꯏꯉꯛꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯊꯥꯡꯉꯝꯕꯁꯨ ꯃꯇꯥꯎꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯇꯥꯎ ꯀꯩ ꯍꯥꯏꯔꯝꯃꯒꯦ? ꯈꯪꯗꯦꯗ ꯏꯇꯥꯎ, ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯦꯝꯕꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯄꯨꯝꯕ ꯎꯕ ꯈꯨꯜꯗꯨꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯏꯕꯨꯡꯉꯣ ꯍꯣꯏ, ꯏꯆꯦ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅꯦ꯫ ꯇꯣꯝꯕꯅ ꯏꯆꯦ ꯌꯥꯅꯤ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯅꯣꯏꯕꯨ ꯍꯧꯖꯤꯛꯀꯤ ꯂꯦꯝꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯄꯥꯝꯕ ꯌꯥꯎꯔꯤꯔꯣ? ꯍꯣꯏ ꯏꯆꯦ, ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯅ ꯈꯣꯏꯗꯥꯖꯧꯔꯦ꯫ ꯀꯗꯥꯏꯗꯒꯤ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯍꯥ ꯇꯧ ꯉꯝꯕꯤꯅꯤ꯫ ꯂꯩꯀꯥꯏꯁꯤꯗꯅꯦ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯑꯩꯅ ꯑꯩꯁꯦ ꯅꯈꯣꯏꯕꯨ ꯐꯍꯟꯅꯤꯡꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧ ꯅꯍꯥꯗꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯤꯕꯨ ꯂꯨꯝꯕ ꯂꯥꯛꯄ ꯄꯥꯈꯪ ꯀꯌꯥꯗꯣ ꯃꯥꯒꯤ ꯃꯔꯝꯗ ꯍꯦꯛ ꯍꯥꯏꯖꯤꯟꯕꯗꯒꯤ ꯅꯨꯄꯥ ꯀꯌꯥ ꯃꯃꯥꯏ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯡꯉꯝꯕꯗꯤ ꯂꯦꯝꯕꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯃꯤꯅ ꯍꯥꯏꯖꯤꯟꯕ ꯑꯃꯠꯇ ꯂꯧꯗ ꯃꯌꯨꯝꯒꯤ ꯑꯍꯜꯁꯤꯡ ꯂꯦꯝꯕꯤꯒꯤ ꯃꯌꯨꯝꯗ ꯊꯥꯗꯨꯅ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯍꯥꯏꯍꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯗꯨꯅ ꯊꯥꯡꯉꯝꯕ ꯂꯦꯝꯕꯤꯒ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫